Home Minister na Manipur gi apunbagi saktam kaihaloi highway da satok sasin tawada apanba leitanaba thabak lokhatkani amadi lamdam asida lo kaina changlakpa mitop sing NRC chanhanduna khangdoknaba honaragani haribo wafam sing ase taramna ogi haina All Manipur Muslim Organization Coordinating Committee amoko ki President Singamayum Zalalna Fongdokre wafam asing asi hata da leiba amoko ki office sa pangthokiba pawgi mifam amada fongdokibani Zalalna hai Tokai belengak ama pibagi wafam leiraroi hairabanina lamdam asida tangdu leitaba hanjinnaba miyam punna honaminarasi chaicha kayagi puwari leiraklaba Manipur asigi na chatnabi amasung mausagi fazabana pik thana leiriba lamdam amani haukiba matam khara asida fur masalgi marakta nungsinadaba bap tanadaba kaya thokliba asi khangdoknaba wari sanabiu hainasu apel tarakli mamangaidagi hauna maitei singna Mayamba amagi thaudang loduna lakpagum handaksu furuk macha singsu mayamba amagum nungsina konsinduna nungsi chanana leiminna ba honaminase aranba pawda yumfam oiduna achum aran khangdana social media da akiba fangna tonga sandorakpa asidagi miyamna cheksin minasi haike ngarangsu angang ahum fakre amadi gari thauriba driver adu muslim mali haina sandorakpa masidasu natana asiguma thaudok asi mamangda su kayarak thokiba leire asiguma thaudok asina muslim khunaida nungaitaba ama fawhale masi thoktana ba miyamna thaudok amagi achum aran khangna thabak tawminasi haina SM Jalalna apel tawraki Lamdam sida ain kaina sanglakpa adugumba mitopsing ain gi makhada detect tawnanaba NRC na singba ain koi regulate tawni sanani haiba wafam amadi ate wafam chingase kunsia Manipur gi waiba national interest da masi wafam chingse masi thambirakpani haina lokjabada loina masi wafam chingase masi di taram oksai aduga yamna appreciate tawje amsung chatpiruriba kokomigi silinawsing wari sanabiruriba silinawsing so koi maikaidagi hatak pamsu taram oksaba wafam thamjage loina Manipur Chief Minister gusu kai khumaba hatak pamsu asumba outcome ma ubirakpagi ramanta hatak pamsu thamjage Masigi makha tarakpada Manipur kita separate administration ni wafam leiraroi haiba wafam ama Government of India ki maikai di tasing na phongdok pira wafam leirabanina objecti tungda yamna shakti leiba mapangdan kanba tanu phuruk bayam che namdam sida leiba akoi apunba collective nationalism amagi adu bayamna mapung phara wakhalon ga loinana kagi pan khunai di maikai digi ikai khunana thamoi gi maikai digi apoya